Kurumjade, ISTV Pauming Tabirba Simutaram Nokchade, Housing Moriba Pau. Chief Minister Secretariat ki get manakta bom pokai kre aso open Yahodre. Minister MLA Kayana Harpi Dabayade Haiduna Akanba pressure Pirakpadage, Department ki officer Kaya mobile switch off Tauragat Lot Payare. Amadi, Kunmari Suba State Level Thang Ta Championship Kumalampak Indoor Stadium da Hokre. Hauzima Pung Pau. Chief Minister Secretariat ki get manakta bom pokai kre asopan Yahodre. Thodo si ngasinumidang pung taruk makairom taba matamda thokibane. Bom adu get ki awang thangba kachin amada pokai kibane. Bom adu langsilambra natraga hana phumduna thamlambra haibadu chap chaba khangba ngamdre. Thodok thokpam da Deputy Chief Minister oibatan natana Home gi sarsu puriba gai khangam laktuna yengsilake. Thodo si ki matang da Home Minister gi maikei dagi karigumba wafam amatta phongdok lamkide. Paumi singna bom pokai pham aduda haktengna sangthinduna yengna ba hona bada police ki maikei dagi athingba thamke 15 August National Bugalunena Manipur Police Amadi Tuan Thomas Security Force na ngak sinna mi kunam sinna leiriba Chief Minister gi bangno gi get pamang tuba asi ngam kumturum khai taw tamda bom pokai ki ba si jamna hangai oibo hangamoi moruina hairo phumasi 24 hour security force ngak sinna thum phum ya dubu bato gram na hairo phumasi da bom pokai ki na hairo si amsi ngai oibo phumni hiram si matang da Home Minister na wari sanna ba khona matam da su comment ku haiba ya comment ku haiba ba phum ma hango te maramasiga Kanana, Patogram Tona, Chief Minister get the Bombakai and Kibusi, and Hangai Bohangwadi, Gasika Targa, Chief Minister get among the Bombakai, Sika, Supermani, Paramashina, Paramashina, Surendro Minamana, Jitnamoma, ISTV News, CM Banglo get Mama. Ngasi bom pokai ki ba thodok adu laibak thiba condemnable oiba thawong ni haina Home Minister gai khangam na haikre babu parada laiba quarter da pangthok ki ba pawgi mifam amada security na akan ba ngaksel lokhatli ba mafam amada bom pokai ki ba thodok asigi thejinana ba police department na inquiry ama tawragani amarom da kuki laloba singna phajinduna thamliba horticulture gi officer ani asoengam yaudana kanana ba police na akan ba thabak lokhatli makhoi bu mari laina ba singna thadok pirakna ba Deputy Chief Minister na appeal tawre. In the midst of security presence, that kind of happening is, something unusual. But we look into this incident, and then, the circumstances leading to that incident, the department will, inquire into that. The police department is trying to rescue these two gentlemen, these two officers. I think they will come back. They will be released or rescued, safe and sound within a short period of time. And there's some, we have worked out all possible ways and means. Minister MLA Kayana Masamasagi Kendragi Harpi Dabayade Haiduna Agriculture Department ki Marilaina ba official Kayada akan ba pressure pirakpadagi officer Kaya mobile switch off Tauraga Lot Payaure Hiram Sida reporter ma Agriculture Minister Amadi Marilaina ba department gi official Kayana Manipur da har marang kaina ahung mamanda fangangani haikrabasu aseng malongwi kya har fangdaba amadi har gi mamal ka hena wangkhibadagi awaba kya mayognare Manipur da har gi mamal lupa chamri dagina changma phawba yole haina lawmi lup kya su media da phongdor khiba leirabani Sida Minister MLA Kiana Masagi Kendra gi lawmi singini haiduna Agriculture Department da har lawna na khonabada achoba thabak ama oire Minister MLA gi har pinana ba khangalakpa ibe cherol kya pirakpada natana department da masa laktuna official sinda akan ba pressure pibaga loinana mobile phone da pressure kya tawrakle hari ISTV News na phangba pawgi matungina law leitaba kendra gi MLA gi su har law na ba mi tharakpa yawre hari Ukrul da piga da ba har gi damak Imphal gi kendra amad laiba miyoi amana angamathau gi che pairaga lakpa phawba yawre RKVY gi makha da pirakpa yamlaba harvek kya mafam khangki da badagi Chief Minister Okram Ibobina kendra amada RKVY gi makha da piga da ba har gi masing sabchana lepthokre hari Lambi Yadaba Amadi RKBI gi Makada Fangada Bahar Singh Matamchana Fangdrabasu, Chief Minister gi Wafum gi Matungina, MLA Kiana, Har Pinada Akanba Pressure Torpada, Department da Awabakia, Mayok Narehari. RKBI gi Makada Pigadaba, Har Kaktanatana, MLA Amana, Back Listing of Fauba, Lobu Yaukre Hari.
MLA Minister Karagi Manungda Low Kiba Har Sing Makogi Walker Karna Mamal Tankana Yuan Ba Amasung Magi voter Kakta Kalaga Har Pibagi Tabak Sataba Yaubana Sangala Jadabalomi Kiadi Har Fangdabagi Awaba Mayok Nari. Pawasigi matungina Karib Lauroki oina Manipurda Darkar Laiba Hargi Changasi April Thadagina September Tha Fawada Punna metric ton Listen Kunmathu Chama Marfuni Pani Hauzik Fawada Manipurda Masigi Manungda metric ton Listen Nipan Chatruk Marfudra Pusilakre Hari Lambi Yadaduna Panduna Ladiba Har Sing Manipurda Pusilaklabasu MLA Minister Karana Masing Kangdana Har Lona Bagi Tabak Chatarakwa Asina Department Gimiu Chingda Kudung Chadabasi Makatana Mayok Nakigani Haina Pawsuna Makatari Aikogi Paumi Surendra Galwina Paudum Jariba Sunil Kumar ISTV News Imphal Manipur Alliance for Child Rights na Sinduna Children Cultural Meet Pangthokre Hangdokadoriba Watliba Block Humpuda ICDS ki Makada Paikatkadaba Policy Program Atuba Matamda Hangdoknaba Honaragani Haina Minister Mirabai na Phongdokre Ngasi Chingmairongda Leiba Travel Research Institute ke Auditorium Hall da Pangthokkiba Thoram aduda Thongju Kendragi MLA TS Bisorjit Olympian MC Mericom Mr. World 2013 ge title Pangkraba Dr. NG Santikumar Maitei Cry Kolkata ge Associate General Manager Asim Kumar Ghosh samade Manipur Alliance for Child Rights ke Convener ke Pradeep Kumar na chingba Miyoi Singna Thoram aduda saruk yake Mr. World Dr. NG Santikumar na Aikoina Punsida Ninghanaba Laitana Mai Paknaba Honaba Changi Olympian MC Mericom na Mahaki Thengnarapa Punsi Wari Kaya Liraduna Nupi Singsu Nupa Singa Lam Kuding Magta Lamjel Tanaba Changi Ngasidi State Asigi Nupi Kaya Lam Kaya da Mangjal Thari Phongdorake Manipur Alliance for Child Rights ke Pradeep Kumar na Angang Singda Darkar Laiba Sing Amadi Angang Singi Rights Phanganaba State Sarkar na Masagi Oiba Inclusive Child Policy ama Sem Batangai Fade MLA Singna Mahaki Kendragi Local Area Development Fund dagi Awaba Taraba Angang Singi Damakta Relief Fund Oinanaba Senpam Earmark Tongnanaba State Sarkana Policy Sembagi Tangai Fadaba Lady Phongdoke MLA Bisorjit na Masa Masagi Sanda Lambigi Damak Angang Sing Mapalamda Mahai Tambigani Haina Puraga Child Trafficking Tauriba Asi Akanbam Iyang Sangpam Thoi Angang Singi Phangpham Thokpa Right Sing Phangnanaba Aikoi Pumna Makna Hona Pham Thoi Phongdoke Minister Mirabai na Apaba Sama Semge Hairabadi Apaba Nagrik ama Oigadabani Bharat Sarkar na Angang Singi Damakta Matam Matamgi Oiba Policy Program Kaya Putoktuna Thabak Kaya Paikhatli Social Welfare Department na Paikhatli ba Tongan Bus Scheme Sing Asi Zada Marfudrana Center na Sponsor Tauba Amadi Zada Tarana State na Putokpa Maramna Marakta Kudung Zada Bathengnaba Oi Masi Koknanaba Honagani Mamangda Anganwadi Worker Amadi Children Home Singi Pitharakpa Senfam Sing Jahigi Oina Kaithoklam Adu Hausi Quarterly Oina Kainanabagi Kudung Zaba Lairagani Haike Piti Bangang Singda Aikoi Ima Matana Pokani Aikoi Kuding Isilina ni Haiba Wakalona se Masi Aikoi Amugana Naunana Rikampam Doguna Aikoi Kanabayade Aikoi Isilina ni Sare Sami Nagadabani Tage Tami Nagadabani Hingle Hingmi Nagadabani Nungare Nungai Minagadamni Ware Wami Nagadabani Haiba Wakalona se Masi Aikoi Kak Kau Puroi Dabani Machina Achoba Lipunama where Koyabagi Akwe Lambi Yapani Haibase Masimak Aitamjaningi Tipai Mugdam Sanana ba Honabagi Mayokta ngasi Awang Sekmaida Miyamgi Oiba Cycle Rally at Crate Luang Bung Development Association na Sinduna Pangthokiba Cycle Rally aduda Tongan ba Warol Sing Iba Predcasting Sijinaki NISPC Hankro Tipai Mugdam Sabagi Tabak Lepu Landam Sigi Miyambu Refugee Ohengani Haiba Warol Sing Yaure Rally aduda Sarugya Kiba KS Malemngan Bana Tipai Mugdam Sabana Lamdam Sida Lairiba Miyamda Awa Chaiting Kaya Pigani Luinana Ecological Balance Kahengani Masigi Matangda Bharat ke Environment and Forest Minister Amadi Prime Minister da Memorandum Pisin Krehade Tehi kya gi mamang dagi Tipai Mugdam je sane na tauraga mayam na kanna thingaga lakwane wan songtang Tipai Mugdam je sagi ba taragadi akhoi gi 1000 hectares of land ko adugi mathakta downstream da leiriba mayam ama adudai de akhoi gi flora and fauna adudagi rare species animal species mayam ama manga do wana mara moiduna adudagi more than 90 villages hena maseda displacement togaduini na aduna achouba akhoi gi kaino sida problem ama lagado plus mamangda dam mayam ama sagiba leire togadabu akhoi da kaimda kanaba leite ngasi bauda lokta project sina machine living example ni aduna masi akhoi thawai akchang yauna hariba
dam tipaimuk dam ase khoi oppose tawbagi oina rally asi chachabane Haukiba August Tarukta Higher Education Department na Mairoi Singi Ihobu namthaba manba mawongda office memorandum ama thoktuna sarkar gi school college sing yekhai thugai bada chenaba Mairoi sing parikya thaloi amadi school college tagi tanthokani haiba wafam ase desamna yamna hakchina lobuga loinana kanna yaningdaba phungdokre ngasi numidang kesam patalai ba desam gi head office ta pangthokiba paumi singa unabada vice president angambana makatana phongdokladuna sarkar gi thawng ase yamna laibak tiba amadi angak papokpa khongthangni khongjang changsinba Mairoi sing tanthokani haina lawrakliba khongthang asi handokadabani loinana tung koina chatnaba yaba education policy ama semnana ba honagadabani haike Nakalamaromda yekai thugai bada chenaba college sing chahi manga selgi tengbang piroi haiba amadi college ki awara palaiba khudingmak principal da tanagadabane masigi makok thongba amatada tanaba yaroi haiba wafam asisu angakpa poi haire magna makha taraduna ihau ama changsinbada Mairoi lising ama chenaba tarabadi makoi khudingmak college tagi tanthokpa ngamgadawribra haiba wahang hangke ihau ama haurakliba asigi nungi oiba haurakpham mari leinaba singna thidokna ba honagadabane madugi ona tainabada Mairoi singda tainariba asi angakpa poi phongdokhe Hiramasigi matangda lagleba August 13 school college singi oiba Mairoi singi students Union Sing Yauba Apunba Mipam Ama Desamgi head office ta pangthoktuna changsinba yaba khongjang changsingani haike tungan ba student union singna haurakpa ihau amadi masigi ihau na maram orakanda property thugairpada action logani haiba taragadi hairiba tungan ba problem thohannaba amadi ihau to hauraknabagi koi maram am oheliba adugumba government gi asoiba policy do madugi mathaktasu koi Desamna maduguma asoiba authority sing adui matukta desamna ain yoyo mateng lawra kanda thengnagani habo famsima education department gi higher education na thokiba office memorandum asi matangda manipur da lairiba tungan ba college gi student union singi oiba mifama ma lakleba august ki tang 13 ta Desam head office ta sinduna pangthok jagani Manipur da tongan ba sangsan kayana makoina taliba dabi phangnana ba honabada yamna toina ban blockade public curfew amadi general strike lauthoktuna miyam da awa chaitheng piriba se tobiganu haina kisan morcha BJP Manipur Pradesh na khangalakle asigumba khongthang asina laita laira amadi longmi sinni praja singda tatana awaba mayoknari hare Sarkarna sana konung semgatkani hariba se thika tawba yananabani sana konung loksinaba Manipur sarkarna laukiba warep handokpiu haina Manipur People's Struggle Committee gi working president Sapamcha Syam Sundarna phongdokre ngasi sana konung da pangthokpa miyam gi mifamda mahakna wafam asi phongdokhibani sana konung semgat lupna sinduna pangthokpa mifam aduda maram ningthau wamba maram khulen gi village authority gi secretary Luikam SKSL President CS Gopal Macha Khurai Wangkhai Yes School Lakpagi Musing Su Saruk Yakhe Singamadi Tamgi Mye Kayana Saruk Yakhiba Mi Phamaduda Wangang Khiba Singna Sarkarna Sana Konung Loksinana ba Honariba Si Yaningde Miyamna Achoba Khongjang Sangsinana ba Honabani Phongdokna Khe Wai Birena Ain gi Miyengda Sarkarna Sana Konung Loksingani Hairaga Hekta Yaba Natte Phongdokhe Matamdugi Governor General Mountbatten accept Grabra copy of POI Mashima Honorable Chief Minister review press nota Communist Party na Hangi Manipur government Manipur Chief Minister make some review instrument of accession 1947 da 11 August Soito Adugi acceptance adu copy adu ubirabra udragadi madu lokshan matarka lai Amaram da Manipur People's Struggle Committee gi Sapamcha Syam Sundarna phongdokhibada sarkarna sana konungbu karigi damakta semgadawribano committee ama hekta semlaga semgatnaba honasi haike Aikoi heng jarun churon haubna Aikoi gi matamangi kanglai pang asigi Manipur ning tamna hain hum na mariam sita parlami haibigi puari ngang na binongta konung se aikoi ngakadawani aikoi na kangadawani adu konung se aikoi na semgadawani karige sarkarna historical monument eki makhada natraga semo gesibu
Bazar bulu na thamnana ba Imphal municipality na amot akai sengdokpagi thabak chathabada electricity department na underground da puriba wire sing tatana amanga tathokan ba yaure electricity department ki underground da puriba wire sing amot akai sengdokpada JCB na amanga tathokan lambagi thodok kaya mamang da thokraba matungda handaktasu ISTV network ke underground da puriba electric wire Imphal municipal council gi JCB na amot akai sengdokpada anirak hanna thadalamle Irawat Bhavan Changphamgi drain Powduna Puriba ISTV network ke underground electric wire si Chayol Amamuki Mamangda JCB na amot akai sengdokpada thadatlambadagi semkhibada ngairingaida ngasi amuk hana thadatlamle Masina maram oiduna pung taret nipalrom network asigi thabak thoram singda akai bathokale amot akai sengdokpagi thabak tawriba singna matungda asigumba khudong sadaba si thoktana ba hotna biu haina network asigi maike dagi khanganjare Gari huran ge tawramba nupa ama ngarang kai samthong khulgi mioi singna phaduna waraklaba matung Imphal police station da sinakre pharba mi adudi huirem kebi sei kuntra taret apokpa Krishna Mohan kai samthong elangbam nei kai dagini ma khulgi mioi singna ngarang numidang pung taret makhairom taba matamda Honda Activa ama huran ge tawramba dagi phaduna police da sinakhibani kai samthong kabui youth union ge mioi singna phungdorakpada hariba mioi asi mamang da su gari huralambagi thodokta chena badagi warning tawraba matung Laikai Gimio Singda Sinakiba Lady. Hayeng August Taramatwegi, I hing Nongai Dagi, August Tarahumdegi, I hing Nongai Fauba, Nagataba Mafam Singda, UN Sina, Kauriba Pung Nifunipan Giban Asi, 13 August, Patriots Day, Yang Biduna Numit Asida, Ban Komtopinaba, Desamna Apple Tauri. Anglo Manipuri war da British na Manipur bu maithiba piduna Manipur gi ning tamba mangan khiba lamdam masigi athoba singbu phasi tawduna hat khiba numit asi leibaga sigi miyam na tongan ba ching amade tamgi mafam singda ningsing thoram pangthoknei miyam na thoram asibu mapung phana pangthokpa ngamna ba August 13 numitta ban asi komthokpiu haire Lakadariba August 13 da pangthokadariba thoba singi ningsing numit ki mangoinana Social Welfare Department amadi Kanglai Economic Development Organization kedo anina sinduna bazar manung da poster campaign amadi lu nanhan bagi thabak chathaba hokre numit humni chupna pangthokadaba thoram asida Imphal shahar bolu nana thamna ba miyambu gyan tahanna ba thoram yaure ngasi BT Park site minergi akoiba amadi ima kaithel na chingba singda sit sengbagi thabak chatakhe thoram maduda Imphal Municipal Council gi chairperson Nimai Sharma amadi Social Welfare Minister AK Mirabai Susaru yakhe Minister na kaithel lu nanan badanatana Imphal shaharbu hena masak thokanna ba mipung khuding makki achauba daita lei phungdokhe Athoba singi ningsing numit August 13 ga mari leinana ISTV network na lakliba tang 13 amadi 12 gi numidang pung 3 tabada panel discussion gi thoram live telecast uchagani khananaina ba se pre India da Manipur kanana ba laukiba thodang matamdugi leiramba nationalism amadi ngasi gi Manipur gi nationalism gi matang dani panel discussion asida landam sigi akhang ahi kayana saruk yagani Swami Vivekananda amasung magi punsi haiba hiramda numit nini chathagadaba workshop ama ngasi lalambung makong takhilamba mekaida leiba Ais Manigopal gi yumda pangthokre Maitai Traditional Dance Teaching School and Performing Center na sinduna pangthokpa thoram maduda aiba B Jayanta Kumar Sharma amade Jain Manipur Dance Academy gi hana principal oiramba N Kamini Kumar Susaruk yakhe Center ki President Indirana Swami Vivekananda gi chahi chamayangkai surakpaga loinana workshop asi pangthokpani haikhe Kamini Kumarna kalagi lamda ningthina khangnaba artist singna honagadabani miyamna jagoi isai haibasi yamna laina khanbani masigi manungda nunggi oiba warol kaya yauri haikhe MSU Imphal East District Committee gi hata branch hangdokre branch asigi president na M Sharuk Khan General Secretary na Kori Mayum Ayub Khan amadi Finance Secretary na MD Asfat Ali ne Organization for Indian Women's Against Crime gi member singnanga se Imphal gi manungda leiba hotel kaya da check tobada nupa nupi kaya fagatuna police ta sinakre
SP Imphal West ki ayaba yauraga organization gi secretary Robita na luchingba kangbu amana North AOC amadi Imphal gi mafam singda leiba hotel kaya da changduna check tawkhibani Handicap Development Foundation Manipur gi Media and Communication na tha ahum khudingi puthokpa na masoirba singi damakta kathoklaba chefong matamgi singnaba ani suba khunam ngasi puthokre issue asida na masoirba singi maraktagi masana khona jaduna mai pakpa ngamlakpagi punsi wari kaya yaure NSS Unit Birmangol College ki Red Ribbon Club Hodokre Thoramasida Chief Medical Officer Dr. Momota Mukherjee Birmangol College ki Principal Dr. G.A. Ibopisaksu Sarukyake Thangwai bandagi disabled oirabi nupi amabu Samaramdagi B Samananda Kauba Mui Amana Rape Tokiba Todok Asigi Matanga Sarkana Maralaiba Mui Gimatakta Ain Yoiba Tabak Lokatababu Yaning Daba Fundoktuna Ima Kuntok Hanbi Sanglenda Mipam Amapang Tokre Jeshina Sem Kiba Mifamasida Poire Lemarolgi President Mem Chobi Wasaki President S Ibetombi Thangmeban United Club ki President S Brozen Susarugyake Jenaba Muyagi Matakta Chapsaba Tabak Lokatuna Pangpam Tokpa Dandi Panganaba Honabada Miamna Mateng Pangbina Ba Apil Toke Chilao Kudimak Manipur Yoiba Jan Bija Kaidana Huminadana Handaki Toy Todo Basina Apunba Musu Paidiga Ruibo in Roman Punna Nasi Quena Sinjari Imalu Manga the Zi Kumina Pumana Sida I am Yokshin Mirapena Masina Ruiba Masiki Ruiba Agriculture Department ki official singda Akia Khang Pokan Bidana ba Ithai Progressive Farmer Association na appeal tawre Department asigi official singda Akia Khang Pokan lakpadagi Housing official sing na paikhat liba scheme sing apan ba ohele hare GP Women's College ki Physics ki Oza L Ranjit Pu Ukrul da transfer thadok laga maha ki mahutta naha oiriba Oza amabu GP da numit nini Idle Girls da numit marini class launa ba tholak liba order asi college asibu phagi tahana ba sinba thausil ni haina Students Union na kanna yaning da fungdorakle Oza asigi transfer order khudakta kakadabani hare Ngarang sakang daba singna senapati dagi Imphal tamna lakpada Kangla Tongbi manaktagi miyoy ani phakibagi tawdok asi nungaiti haina Floorball Association of Manipur na fongdorakle Ye School Jamastan dagi Maitram Priyo Kumar asi Association ki General Secretary oiribani loinana BP amadi diabetic patient oiriba misakni Mak yaudrabadi Gurgaon da pangthokadoriba National Floorball Championship ta saruk yabada chaungna apan ba oigadori Manipur gi team yawba ngamloidoriba asi yengbiraga athuba matamda thadok piraknaba association gi maikai dagi khangalakli Numit kharani gi mamangda Thangmaiban Assembly Constituency da thabak sudana paisa lauthokre haiduna tongan ba wafam kaya lakhiba adu warishin ama puraknaba Namthalong Community Hall da mifam ama pangthokre Namthalong khulgi luchingba Youth Club ki thaupu ba Kendra dugi MLA Joy Kishan amadi MPCC gi Secretary Jotin Waikhomna chingba tongan ba miyoy kyana saruk yakhe thoramadu da MPCC gi Secretary Jotin Waikhomna Haikibada Namthalong Youth Club na mahaki matakta siriba maral adugi chapsaba praman puthokadabani praman pibang amlabadi public life tagi pothagani karigumba praman pibang amdrabadi club ki thaupuba singi matakta ain gi oiba action lakhotkani haike loinena Youth Club ki maikai dagi numit humni fawbagi matam ngaibina ba haibadagi Jotin Waikhom afam adu thadoktuna chatke Club na ay ofam de hajir sini na koi club da president ka secretary na hawki bani na ay lalamdre na khallaga na ay bu singdok piro ay yaragi kay madu haida batara na koi ni matakta ay na defamation su toroga tobuga no saunogumsi Thoramadu da sarug yakiba MLA Joy Kisan yauna khulgi ahal laman kaya na Namthalong khul semgatnaba thadarakpa senpham thabak sudana thikada na lauthokiba adu karigino haina thikadar bulu masada takatke Khulna semba loiraba thabakta work order karigi taram libano amade thabak sudana karigi bill kaibano haina MLA na thikada da takatke Sidere placement khambiro kunna hana sura ba thabak sida order tai haragati thabak suri ba hana suri ba thabak sida order kamai ta seleni January tang to order phange March ki tang 15 ta check ire aduga tha aunu ni thabak suri kamai check pisa loge slum khammo nang order si March ki tang January tang to loge nang nasana sengko check na nang March ire nang tha ni su gi su da ge
ISTV gi saruk ama oiriba MS network chingamakha gi main line meter nifurom hokhiba numidang da chingamakha da kakthatlaga huran kre masina maram oiduna area asina konba mafam singda network asigi thoram sing yengba phangan khidre asigumba miyam ge service tawriba network asigi line kakpagi thabak matungda tawidana ba appeal tawre nubi masa sing khaktagi oiba tera lokrakpam laikai da leiba hope home da Johnson Higher Secondary School gi lecturer oiramba posangbam mangina exercise book amadi pencil na chingba yenthokre home asibu chalariba nelberna phungdokhibada ahumlak suba mapo kumon thauramga mari leinana pangthokliba ase home asida leiriba angang khudingmaki mapo kumon ni kana leijadraba angang sing asigi damak miyamna angamba mateng pangbiu haike makoi pulab oina August 10 asi every year koina pangthok sabani makoina su mama mapa leite haibagi awaba leite duna akoina makoigi damakta isor da pratna tokjaba makoigi puning harau hanbasi akoigi ithone na koina khanjaraga asigi badi se pangthok sabani khabam da leiriba NRL oil pump da ngase ayuktagi miyamgi yenglaga nungthil athengba phawba thau phangali haina pamgi maikeidagi phongdorakle petrol amadi diesel gi awaba leiri ngai cheraga sida miyamna thau halowna ba khangalakle AMSU head office ki makhada tongan ba district committee amadi branch sing reform tawbagi sarukama oina TJ Higher Secondary School unit hangdokre Priyanka Kongkhambu president oina khankre AMSU Bisnupur district committee gi miyeng makhada oinam college khaki oiba unit amasu hangdokre Y Bigyanandobu president oina hapkre Nomgi oiba lomi singi training program ama Senapati district ki manung chanba nongsai chiru khul da pangthokre thormasi da bungte constituency gi ADC member D Raingam Chiru Union North East ki president Phaituren Jataksu sarugya ke tongan ba resource person singna lo singuga mari leina ba hiram singda wangang ke ADC member Raingam na soil test tawduna lamdam asiga chana ba mahai marong thana ba hona bada Manipur sarkar na akan ba mieng sangbiduna pothok hena puthokna ba hona bada achoba thodang lobiu haike tungda bungte chiru nungsai amade waithau chiru gi miyamda lafu chara amade hidak kapna ba pam maru marang kaya su yenthoke confident oiba majaga amada koi bitok jarage ya Lagliba August 15 gi ayuk pung 5 dagi numidang pung 5 fawba pung 12 gi ban URF Manipur na kokre Lubasigi Information and Publicity Secretary Sanajawo Maitai na tholokpa cherolamada banasida tangai fadaba singdi komthokani hare Tribal Disabled Mahiroi Singi Special School Hostel Galoinana District Khudingmakta Linkhatlu haina All Tribal Disabled Students Union na dabi tawre Nagaram da laiba officer sida pangthokiba pawgi mifam amada union gi president Momo Tangtanga na phongdokhibada disabled gi office mapu leitabaga chap manare thabak kaya pending leire athuba matamda mari leinaba singna yengchindrabadi akanba khongjang changchilagani General Secretary Ledmithang Hawkip na phongdokhibada Singi district khudingmakta disability certificate pinabagi authority thamu hiramasiga mari leinana chahiya sigi June 18 da Social Welfare Minister da Cherolama Pisinkre Union na taliba Davi Singh August Kuntra fawbagi manungda thabakta onthoktrabade September 2 dagi khongjang changsilagani haire thabak mayam si pending da loin mo leila nuna si khoina athuba matam si department da si mayam si hapiro aduna asi mayam si hapchana leila di khoi akanba institution se khoi lunch tanu ngai khoi ready ta leila civil organization mayam ga ku collaborate tawraga asi se khoi travel khana tiaba is a whole disabled person gi damakta si problem si PS tamal leila Saikot Block Congress Committee na Sinduna Mahila Congress ki workshop amaga loinana Executive Committee ama nauna semkre Bizang Community Hall da pangthokiba thoramasida MLA TN Hawkip Manipur Pradesh Mahila Congress ki President RK Ranisna susarugya ke MLA TN Hawkip na Food Security Bill chanarabadi lairaba miyam gi darkar oiba cheng phangan bangam lagani bill asibu pass tawna ba hona bada maikai kharadagi apan ba pina ba hona ba ase miyam gi mayoktani haike RK Rani Sanana nupi singbu sakti pina na ba hona bada Mahila Congress ki achobo thodang lai phungdokhe IOC na hayeng diesel amasung petrol pigadaba oil pump sing lauthokre petrol da imo filling singjamai ibochau kakwa Krishna Premi Moirangkhom Kaibul Kakching PCTC Herangoi Thong Bakliwal North AOC Imphal Oil Agency Jingmairong PG Petroleum Jingmairong Khurai Station Manipur Highway Khabam Porompat Service Station ni
diesel pigadaba singna Kenilo Langjing Just Gas Uripok Konsam Oil Service Langthabal Lamsang Oil Service Indo Myanmar Wangjing Kanhai and Sons Thobal PCTC Wakliwal North AOC BBCO Sangai Pro LNCN Sekmai Tax and Bond Kusum Palace Gate Eastern Agro Kongmana Chingba Yaure Hausana Bagi Pau Ngasi sanabagi pauda kunmari rak suba state thangta championship ngasidagi Huyel Lalong Thangta Association Manipur na sinduna Kumalampak Indoor Stadium da hodokre Punna district mari dagi sanaroi amadi official jamri tara ni thoina category manga da pangthogadoriba championship asigi hodokpagi thoramda yaski parliamentary secretary M Prithviraj association asigi president S Prem Kumar Singh Manipur Pradesh Congress committee gi vice president Dr KS Loken Singh Thangta Federation of India gi chief advisor Birjit Ngangomba amadi art and culture gi deputy director W Mera Singh Hasu Sarukya Championship asiga mari lainana Dr Lokena ipaipu haktaktagi sagona duna laklaba loinana iramdam asibu kankhiba thangtabu chawkhatnaba honabada lamdam asigi miyamna achobo thodang lobiu Union Sports Minister na thangta masana asibu recognize tawnaba honabada pumnamakna support tawhaningi haiba wafam thamkhe Association asigi President S Prem Kumar na thangta masana asi Olympic Games ta yawnabagi damak pumnamaki sajo change Union Sports Minister na masana asibu recognize tawrabadi masana asigi magun hengatkani Manipur Sarkar gi thabak lawba matamda thangta masana gi national amadi international championship ta medal phanglaba sanaroi singda thabak changbada khudong chaba pibiu haiba appeal tawkhe Parliamentary Secretary Prithviraj na Manipur gi Chief Minister O Ibobi yaungna Union Sports Minister da thangta masanabu recognize tawnaba kayarak taksin khre athuba matamda masana asibu recognize tawrakani haibagi asa lei haiba wafam phongdokhe ngasi sanakhiba sub junior boys ki phunaba amagi tongan ba category da gold medal phangkhraba sanaroi sing adudi -25 kg da Michelle da Khagempali gi Kumar Dipendra -29 kg da Nipko Koirengagi CS Linki -33 UFO gi A Amujau sub junior boys ki phunaba ani subagi -25 kg gi Kanglupta Halta Singjamagi A Jimmy Singh -29 da Halta Mungsangai gi Albert Singh -33 da Mayang Imphal gi Bini Kantane Imphal West District Football Association Sinduna Kumalampak Artificial Turf Football Ground da chathariba El Sangita Memorial First Division Football League ki match ta BMS tabung khokna YSC Yes Golbu Gol manga sino da thoikre ani suba match ta KKYDA amadi YWC Malom Gol amam chanaduna draw satkre Indian Hockey Federation gi miyeng makhada Paliala Union Hockey Association sinduna lagliba September gi tara maridagi Paliala da under 15 girls sub junior national hockey championship pangthuklagani championship asigi damak Manipur gi team semnabagi damak open trial selection Khumal Lampak Hockey Stadium da tha asigi tarani thoida pangthuklagani masigi damak came in charge P Inangsa Devi da report tawrana ba hockey Manipur gi cherol amana khangalakle Manipur University Inter-College Basketball Women's Tournament ngasidagi GP Women's College ta hokre ngasi sanakhiba ahanba semi-final match ta GP Women's College na Imphal College pu Panjil Kunma Thoi amada thoikre ani suba semi-final match tana DM College Science na Manipur University bu Panjil Tarataruk ani da thoiduna final changkre hayeng GP Women's College amadi DM College of Science ani na sanaragani Manipur State League ta match Fixing gi wathok thokliba ase thoktanabagi damak thasigi taranipal dagi hogadoriba nipan suba Manipur State League tagi anoba thoksil ama paikhatlagani haina State League asigi donor oiriba MLA Khumukcham Joykisana phongdokre ngasi polo ground manakta leiba amsagi conference hall da pangthokhiba pawgi mifam amada MLA Joykisana wafam sing ase phongdokhibani Amphagi maru oiba mihusing su sarugya khiba pawgi mifamadu da Joykisana makatara duna amphana sinduna pangthogadoriba nipan suba Manipur State League asida match fixing gi wathok thoktanaba league kam knockout system da sanaragani
टीम तराना सरुक यागदौरिबा लीग असिदा टीम तरागी लीग राउंड सानरबा मतुंगदा अहानबदगी तरुक सुबा फावबगी रैंकिंग खंगतुना नॉकआउट सानदुना विनर अमदी रनर्स अप खनगनी लास्ट 4 ओइरिबा टीम असिगिसु नॉकआउट बेसिस ता सानहलगा ख्वाइदगी मनिंग ओइबा टीम अदु रेलीगेट तौगनी हाइखी कनागुबा मेयोय अमतना अखोइगी सुगुम्बा मनुंगदा लौतुनबा खोनबसे करिमबो तौसना मैच फिक्सिंग गुम्बा करिमबो तौबा यादना मोंगदा मैच फिक्सिंग तौरंबे या तौरंदे बसु करिमबो तौबगी चांस अंत बिदना बानहंददी अखोइसे टू वे सिस्टम हाइबदी लिकम नॉकआउट मदुगी अखोइगी अनोबो मॉडल अमोइना पुतुक्सरे हौजिक ngasi nongmuyeng sagi pauda ICAR lampel pataki phangba paugi matungina ngasi khwaidagi saba degree celsius kuntrani thoi khwaidagi ingbana degree celsius kunithoi dasmik mapan nungsita yawba ising manu chang ayukta chada marfudrani thoi nungthildana chada humudra tare dasmik ama nongjugi chang nil haujare badamaru ba amukhana Chief Minister Secretariat ki get manakta bom pokhai kre asopan yahodre Minister MLA Kayana harpi daba yade haiduna akan ba pressure pirakpadagi department ki officer kaya mobile switch off tawraga lot pa yaure amadi kunmari super state level thang ta championship Khumbal Lampak indoor stadium da hokre ngasi ko na dia STV na pizza paw matang solution jare mieng tabir ba singbo mu kahna khurumjare